India English ni kun mangada Manipur ki food industry singna achauba mafam ama kanba ngamle. Kurum jari Am-Istv pau meeting tabiri wapum namakbu taram nok jari pau sandok na pizare. Ministry of Food Processing Industries na sinduna New Delhi ki Bharat Mandapam da chathariba Mari Suba World Food India English ni kun mangada Manipur ki food industry singna achauba mafam ama kanba ngamle. Handaki chahi asida Manipur government na achauba mafam ama kanduna partner state ama oina serukyare. Processing for Prosperity haibasida Manipur ki food processing industries packaging innovation ki matangda Indian Institute of Packaging ki director oiramba Professor N.C. Sahana tha asigi kun mangada wangakhe Manipur ki Department Marine Trade Commerce and Industries Horticulture Agriculture amasong Forest Department ki apun bastol tara tarukna serukyare GI Tech fanglaba process toroba uhai wahi kaya maromna ayeng basingi pukning chingsile Kachagi komla chakhau sing usoi na chingba polam sing malem gi miyam na pam na lainare local liquor amasung chakhau miyam gi ahen badiman lairi tharamasi hayeng loishin gani haire opportunities mayam poche mayam su loina haigi mayam na simle hai tare aduga hagi fire mayam anu technology mayam anu lokam de poche ini anu ba wakal idea mayam ini hanges de la ko de ni daga dipati no ai jere commercial industry de amuka na thara koi gidang na tana global level da laiba haibadi mapan da foreign countries mayam da isu laiba sinsna koi stall da visit tawraga koi gi ching da butok chaba yam raw aiba product process tawdaba mayam sibu ullaga mayam da medicinal value takpa pangjaba amadi koi gi tanglaba mamal leira production khamgi da mayam so tawba gi chance ma bibi bagi da makta amuka hanasu ai commerce industry ki thagat chi koi gi production sibu sigi quality yenga mina ginger ginger raw sigumba order mayam amasu kami aduga turmeric lagado wani thaiba lagado turmeric sigi powder form adagi flakes adagi ginger thaiba sigi order su delhi dagi adagi jharkhand dagi order kami aduna sigumba ikenama trade commercial industry na sindi na tudilaga sigumba Kedong Java, Kedong Java, aduga order lagi Kedong Java ini dama department tu kena agak jadi macam ni semua jadi nasi ni support tu macam ini semua nak jadi. Directorate of Environment and Climate Change na Nation First at 75 campaign ki makhada school da green education program ki serukam oina Directorate asigi office complex da consultation workshop pangthokre tharam aduda Manipur Pollution Control Board ki member secretary Dr. W. Roshan Samagra Shiksha Manipur ki assistant program officer Loitong Bam Bizeta Environment and Climate Change Director Dr. T. Brajakumar tongan ba school singi mahiri sing NGO sing amade atai agency singi Sing Sarukya ke akoi begi phibam bukanduna thamnaba environment education program gi makhada haugalakliba tungi mirol oirakkatoriba mahairoi singda taktuna nauringai dege hauna makhoida ngasigi wakalon asi leihanaba pandamda atai agency mayamga tanaraga punna paikhatmina bane thauram khak launch tawba khak natana masigi pandam fangna bahotnaba maru oi haike Thaubal district ki manung chen laiba hairok part 1 2 amasung 3 da leiriba lengaki amasung lanai mahai loisang khudimakta hairok apunba club ki thomi sing na yengsinba haukre haire mahai loisang sing yengsinba adugi matangda hairok apunba club ki president wahengbam jibana hairok da government higher secondary school ama high school amaga loinana private english school primary school punna kunmuklei higher school sing asida grassroots tege hauna hairok ki mahiroi pum namakta hana leijuramba quality education degi ahongba kaya laktuna school sing na quality ki mahot quantity leina bahot narakpana chingba kaya lakpadegi khongchet asi ahan begi oina tangai fadana haubani haike khongchet asida school sing ki principal headmaster amade oja sing na punna phamina duna quality education purakna ba hotnamina ba warisanare khongchet aduda hairok apunba club ki thomi sing amade executive member kaya su serukya ke
English ngani kun mari degi chatnaba haukiba criminal law ahum ki matangda law enforcement agency oina leiriba police personnel gi refresher course pangthokre Imphal West District Police ki SP gi meeting makhada city police station sinduna city police station ki complex ta pangthokpa refresher course aduda OC yauna station asigi officer personnel marfu romna sarukya ki refresher course aduda panel lawyer Imphal West advocate Salam Devananda Singh na resource person oiki Advocate Salam Devananda Singh na India ki anova criminal law ahum the Bharatiya Nagarik Suraksha Sanhita the Bharatiya Nanyaya Sahita amasung the Bharatiya Sakshya Adhiniyam hairiba law ase English ngni kun humdoida puthoklaga chanabana English ngni kun marigi July tang amatagi chanaba haukibane Anova criminal law ahum asina the Bharatiya Nagarik Suraksha Sanhita English ngni kun humdoina CRPC 1973 the Bharatiya Nyaya Sanhita English ngani kun humdoina IPC 1860 aduga the Bharatiya Sakshya Adhiniyam English ngani kun humdoina the Indian Evidence Act 1872 gi mahut senle anoba law sing ase chanaba haubaga iroina na criminal case amaga mari leina na accused ama faba FIR panba investigation chingba asida ahongba leire maram asina law enforcement agency oina leiriba police department gi officers sing personnel sing na case amaga mari leina na thabak paikhatpada law ase khangbatang Fade Haike Sri Satya Sai Seva Organization India Amadi World Heart Federation Makhada Sai Satya Sai Seva Organization Manipur na sinduna numit humni chatharakpa World Heart Day gi thoram Kaisampat Lairanjam Community Hall da pangthokre miyam da heart ki laina dagi karam na ngakthok kadage haibagi awareness pibaga loinana khongchat amaga su chatkiba thoramga mari lenana Sri Satya Sai Seva Organization's Manipur State President Chanabam Fagunina haikibada India da leiba state khudima Sri Satya Sai Seva Organization na sinduna World Heart Day gi thoram asi pangthok bagom Manipur da su miyoi bada heart ki maru oiba sing asi hawalakliba angang sing da khanghan na ba pantam da khongchat asi pangthok pani haike India gi state khuding makta hariba celebration asi yawboina ngasi asi Sri Satya Sai Seva Organizations Manipur na Bharat Pumbagi pangthoiba asigumlaba World Heart Day asigi rally ase nomaijing numit asida numit ahum asidagi lokhalaga tang 19 se All India gi oina chatliba rally asida ekhoi gi Manipur su asigumlaba prithvi pumbagi oina yamna maru oiraba heart ki maramda awareness pinabagi damakta angang singi oiba rally asi organization asina sinjaraga mayamda karam tauna akhoi gi heart ase fana thamgadage amadi heart ki laina dagi ngakthoknabagi akhoi karam tauna sem sagadage haibado akhoi punna khangmina naba rally ase sinjabani Paugi marak thana tember break amata longmina se Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break imatong taram nokchari pau makhatana pizare Kumpui Charitable Trust Hejamarana Tripuragi Saknairaba Ayiba Langonjam Birmangalda Chandumani Devi Krishna Kumar Dev Barma Simriti Puraskar English Nikun Manga Piduna Ikai Kumnakre Kok Borok Lolgi Lup Amana Manipuri Ayiba Amada Piba Ahan Manani West Tripura District Sidai Mohanpurgi
Hezamara, Larima, Rongmari Nog English Medium School gi Multi-Purpose Community Hall da pangthokiba school asigi chahi gi thoramda Manipuri amasung Bangla lol anida sakhanglaba writer L Bir Mangolda mana asi khutsinaki mana asida lengyan citation amasung sale oina lupa lising tara yawi mana asi Kokborok folk singer Sukhumani De Barma su piduna ikai khumnaki mana asi Ravindra Kishore De Barmana magi mama mapa mamingda katpani Manipur Amateur Bodybuilder Association ki meeting makhada Lamyanba Gym Yaripokna Sinduna 8 Nipan Suba State Level Mr. Lamyanba amasung Taramathoy Suba Mr. Yaripok Cash Prize Bodybuilding Contest English Nikun mga ngarang Nongpok Ningthau Youth Association ki sanglenda pangthokre August Gym gi kaithelakpa malemngan bana Mr. Lamyanba aduga Lamyanba Gym gi Puthem Kamalna Senior Mr. Yaripok English Nikun mga ki title singlokre Taramathoy Suba Mr. Yaripok Contest ki Men's Physique ki da A3 Fitness ki MD Anasna ahanba Junior Mr. Yaripok ki Kanglupta A3 Fitness ki MD Anasna ahanba Senior Mr. Yaripok Kanglupta Lamyanba Gym Yaripok ki Puthem Kamalna ahanba State Level Nipan Suba Mr. Lamyanba Contest ki State Open Mr. Lamyanba English Nikun mga gida August Gym gi kaithelakpa malemngan bana ahanba State Level Master Kanglupta Hercules Gym gi PH Jayantana ahanba State Level Men's Physique Tool Kanglupta Muscle Factory gi Langpok Lakpam Avisek amasum Yumnam Robot na ahanba Kanglupta Short Extreme Fitness ki Barbie Chandrana ahanba Kanglup anima ki overall da Muscle Factory gi Laimapokpam Avisek na takhe Without any support, relax. Aba amadi aba gyoba maki Jadi Thank you. Loishilakpada maroi papa umukana pizari World Food India English Nikun mga da Manipur ki food industry singna achoba mafam ama kanbangamle Hauzik fawba ko Am-Istv na sandokchaba Manipuri pau matang saloizare miding tabiri papum na magpu amukana kurumjare